ngasi numida waram phong ki batongan tongan ba manipuri sifong singdagi maruebi ipauk sing myamna thamjigi ahan bada kangla paw digi lokusaraga nungsum mai kai de khulngak liba MPA gi kangbu sing AR na tanthokna ba khona bigi mayokta miyam gi miphamna amat oina thengnana ba warep lokre mamang sahi me ahum digi hauna satharak liba lal asigi manung sana kuki singna ngahak laitna landarakham oiriba Imphal East ki nongsum gi maitai khul singi singthakta laiduna khulngak liba handakta laingaka pistok ki dama khuyek pina khraba pambaina lusingba UNLF ki MPA lanmi sanglup mapam maduragi satkina bu warning torokrari amaramda Assam Rifles na mapam maduru khulngak tuna lairiba MPA gi lanmi sing pung kunga marige manungda satkina bu warning torokhiba dugi mayokta yaningdaba phungdoktuna pukhaw laifamda miyam gi oiba mifam ma pangthokpaga loinana Assam Rifles na nakal namate gi oiba miyeng yengbigano mafamadu lairiba MPA gi team sing laktuna bahonarabadi mama oibi singna thengnagani haina amato oina warep lokhrari ngasi pangthokiba miyam gi oiba mifamadu saruk yakhiba ima mana phongdorakpagi matungina inda lengakna maitei singda yengliba miyeng sikarino mamangda ikau yengkhoman dolai thabi gi mafam sing kuki militant singna numai kapsilakpadi khunja sing lanjena dunu lairuraba matung MPA gi team asi laktuna mafam singak sendru lairakpadi gi khunja sing mafam asida hanjenduna khundaba horaklaba matamni haujiksu kuki singna maitei gi khul singda landarakpagi thabak lepa laitri asiguma matam asida khul ngaktuna lairiba MPA gi team asibu kemasi gi laktho hairiba si maram sungsa sade thawong asidi maitai sing namduna hanaba honabagi thawongni asiguma khunja sing ngak sendru lairiba team asibu tanthokna ba honaraklabadi mama oibi sing yaba ngamloi aikhoi amato oina thengnagani hainasu ngasigi miphamaduna warepna khiyari atopa pawmana Resmina best actor female gi mana phanglakle North East ki film industry bu hena khumang section hanabagi wakhalonda AM Television Private Limited sinduna Assam gi Jorhat Stadium na tha asigi taraga turukta pangthokiba Rakshine Award 2024 gi category kuntragani pan gi manungsana mapari arts production gi banner makhada dani akoi jamna puthokpa Vijagupta Laishramna story screenplay amadi direction piba Bamon Ibema film na saknai rabi actor Resmi Sorokhaibamna best actor female gi mana phangkle film asida kaiku Resmi Selaiba amadi Somana Singmana marueba actori hairibi award asi Prague News and Rangoni na sahi khudingi film industry bu hena sakhonaba khudol tamani atopa paumana Mayolgi General Assembly pangthoktuna miyoi taragatare na saba Executive Council khangkhre Manipur Youth League Mayolgi General Assembly ngasi Manipur Press Cup ta pangthokibaga loi miyoi taragatare na saba Executive Council gi members sing khangkhre khalaba miyoi sing adu thabaktagi patharaba ISRK nimaina wasuk lokhi English singaniga kunga maridagi English singaniga kunga taruk phawbagi thaupu gadaba singadugi manungda President da Assam Prince Vice President Suresh Koijam General Secretary Lesram James Assistant Secretary Sansam Abiras Finance Secretary Lamyanba Sarangthem Assistant Finance Secretary Berendra Thangjam Organization Secretary Tongbram Nargaya Assistant Organization Secretary Khetrimayum Osia Publicity Secretary Mayengbam Premananda Assistant Publicity Secretary Konjengmum Samananda Auditor Laishembam Singangbam Yauna Executive Member Taragatret Wasakloki Thawra Maduga Mari Lainer retired ISRK Nimaina Fongdokibada Leba Ama Semdokpa Masum Apaba Lengak Puraki Hairabdi Naha Singi Tawdang Yam Sawi Malemgi Levak Kyada Nahagi Ihuk Lakpadigi Nahonana Lengak Semdokiba Kya Lekrabani Manipur Yoinasu Apunma Manipur Amagi Wakolon Phawon gi hairabadi singtam khaidana manaba punsi mahing ama phangminaba matamda oithokani madu purakna bahonabada naha singi thawdang sawi haiki atopa pawmana yelho miyamadi intellectual singna lawpham thokpa thawdang lawbiu MTU koki jau singna mitei da landarakpa madi yelho mi singi marakta puna hingminabagi saktamda singnaraklaba singasi thengnanabagi damakta lamdam asigi miyam amadi lairik laisu hoiraba intellectual singna lawpham thokpa thawdang adu lawbiu Thengnari bulan thengasi lusing basingna matam sana tholaktrabadi asauba asoiba kya lerakpa yai haina MTU amadi MIYC gi apun basirol amana phongdorakli marebak mazati kandaba yadi haina khanjariba inkhalakliba naha kyana makuta khulai paiduna awana aso opan khudong thiba kya thengnagani khangna lan thengnari asigumba lanpham asida thawai ka libasing asi laita lairagi kangbu misa miyamna oiri
Marebak Mazati Kanabigi, Tengnaba Lala Sida Lyric Lesu, Hiraba intellectual Singi Makedigi, Lamzing Lamtakpa, how Krabamatam history, Langak Lon political history Madi, how Ziku Riba Langak Lon Loinana, Malemgi rule and law Ning Tina Nainaduna Putopa, Miambu, Lamzing Lamtak Piba Sangi, Adoba Hauzik Riba Koi, intellectual singer Sidi, Makoin Lopam Topo Taudang, Launa Dabagum, Mayamno, Ori, Leba Magi Kwaidigi Wangba, Milo Sangamadi. Think Tang Ama Oiduna, Furup Amagi, Laibak Lepkadoriba University Ozasing Lopom Topa, Irau Lauda Bugum Uri, Ladiba Kole Singamadi Tuanba, Profession the Ladiba, Intellectual Sing Suwangangdip, Kunagi Horak Liba Lamzing Lamtak Bigi Taudang, Kayam Kumang Soxilibagi Haibisu, Hangnay Oidi Hadi, Atopapa Omana, Mihat Paputok Triba Power, Rakis Ki Haksang Lauridori. Ngarang Thil DM College Campus Manung the Nongmei Pan Sidun Leram Kiva, Takelamam, Rakes, and Nifugani Pangi, Misigi Matanga, Senari Bissing Putok Tripa Power Asibaksang, Lokiro Hena, Zesigi Makedi Fondoracre. Nasi Zesi Madilaka Dugi Miamna, Yai School da Miam Gaba Mipam Mapang to Miat Adu Yaning the Bafongdoctuna, protest of Kip, protest under the Sarugya Kiba, Yai School Women's Association President RK, Ebesa Winai. Rakesh asi laikai du miyamna gyan yamna taba ama oina laibana mahakna suicide tawgani haina thajade misi asi suicide nati kana gumba singna lautungna raga hat poigani misi asi ki sabsaba langa langjin phawba miyamna social media ra thagat pagi thabak tawigana misi asi da senari bising puthokri ba phawba asi bakchang laukiro hainasu phongdokhi ngasi gi wakat me phamadura saruk yakhi bisingna takelamam Rakesh ki mihat yaningde athuba matamda mihat pa puthokada bani haiba Yauba tuan ba placard sing Paikiari Atopapa Omana Lajena Rubidigi Mayum the Hanjilaba Nupising the Peace Hanaba Lang Lem Napikre Gang Wings to Their Dreams Empowering Women of Fagaksau Ikai by Art of Heirlooms Haibisigi Makada Fagaksau Ikai the Lady Bataraga Kumon Regimen Manipur Heirloom and Handicraft Development Corporation Limited Pauna Kaitil Kusamnaduna Fagaksau Ikai Gigi Lanjena Rubadigi housing the Mayum the Hanjilak to the Hingnabigilan from the Awaba Mayum Nariba Nupishinga Peace Hanaba Lang Lem Napibigi Taram among us Fagaksau Ikai Mamang Lekai the Pantokre Manipur Heirloom and Handicraft Development Corporation Limited Pauna Kaitilgi Manager Thongam Rabi SDC Kumbi Wahengbam Ranjan, Junior SDC Case Rakesh Sanamadi, Taragaturuk Kumon Regimen Lieutenant Colonel Rajendra Thoram Mapu in Saryaki. Limited Sigi Manager Thongam Rabin Hakibadanga CP Riba Polam Singasi, Manipulenga Kimakada Lady Heirloom and Handicrafts Department Gimakada, Kumon Regimen Kusinaduna Lemna Pivini. Makoina Saraga Putokpa, Pibusu, Amuk Laiduna, Makoida Yuanbigi Awaba Laitanaba, Honaganaki. Atopapa Omana, Central Amadi State Government Nongmei Kabli Besi, Ihan Hana, Lepalaba Matunda, Lalgi Warison Propangamani, Dr. Mania. Hosu Manipur Tokli Lala Solution of Ihan Han Bakongtang as a Central Amadi State Anina Make Nida Kamna River Nongmei Silefalaba Matung, Lala Sigi Warison Purana Bawari Sabamadi. Kangkong Sire Miami Punsimo Saki Film Hanjin Hana, but Horang Lagan and Lokat Paduni Haina, Hanagi MP Dr. T.S. Mainanangasi, Oles Home, Langzing Asobi Taruk Suba Mapok, Numit Horamgi Atoiba Mitunglin Oina, Saruyara Duna Fondoracre. Dr. Mainana Makatana Fondo Kibida, Manipuranga Simak Tok Liba Irangasi, Yang Luragadi, Lakadoriba Lok Saba Mikalasi, Taubuda, Kudong Sari Kali. Lok Sabagi Mikalasi Tangai Fadana Taudabi Yadi Habeleragadi, Tatara Suzilang Irang Sigi Warisin Puraktuna, Hanagi, Punchirol Purapasungani, Mikal Haibasisu, Kulai Yaudana, Tianaba Lal Makalam Webanangasi, Wariba, Piva Masida Mikal Pangtopada, Hena Pam the Tautox and Tolapi Otop Soundlay. Haukiba Lok Sabagi Mikal Singi Matamda, Asam Tokiba, foreigner issue Madi, Panjabki Irang Maramoraga. State Singaduki Lok Sabha Mikal, Yai Tok to Irang Hanjilagla Matung, Sahi Amarum, Tang to the Mikal Pangtoki Baleki. Nasingasimak Singkong Singa de Ribamio Sakiana, Tawai Kubak to Hap to Namadi, Tumbasaba Kangana Kulngak Lingai Sera Sida, Mikal Pangtopada, Kodong Sadabaka Tulapayaki. Dikang Acupressure Alternative Therapy Treatment Research and Training Center sponsored Toriba Oles Home Sigi Sip Advisor RK My Parks Nana Thoramapu Wedna Pangtoki Vangasigi Thoramadada Impal West Jila Parisaki Hani Upadakya Dr. L. Bobina Special Guest When Saryaki Home Sigi Advisor Dr. T.M. Rajan
ayang ba madi All Manipur Dalit Development Association gi superintendent na akanaba mitung oina saruk yakhi Kanglaipak ki Maira News na asumna phongli UNLF ki lanmi sing lauthokna ba AR na warning torakre Kuki militant sing na yamna toina akan mamong na Landapham oiriba Imphal East ki nungsum mitay khul gi singthakta khul ngak na ba laidiba handakta Manipur laingak ka khuyek piduna pistok tawna khiba Pambai na lusingba UNLF ki lanmi sing nungsum sing mathakta leiba yaroi haina Assam Rifles na warning torakre hadi AR na tawrakiba warning asibu yamna kan yaningdaba phongdoktuna nungsum mitay khul gi masing yamlaba khunja sing na ngasi pukhaw laiphamda wakat mifam sa takre wakat mifam madura saruk yakhibi masin chatpi Maira paibi ki lusingba amana phongdorakibadi nungsum mitay khul asigi mathakta laidiba nungsum singthak asida koki militant sing na matam kya gi mamangdagi bunker kya sajinduna makoi gi asoba KM oidun lairaki bunker asidagi ahing nungthil khangdana nongmei amadi bomb na singba mitay khul da kapsilaktuna khunja sing laifam chafam khangdana lairakhibani khunja sing gi awabasi khangbi duna pambai na lusingba UNLF ki pambai gi lanmi sing na akan mangak senbagi thaudang loduna lakhibani maduna mafam asidagi UNLF ki lanmi sing lauthokpa yaroi makoi bu lauthokna ba hona bada changsilakpa khongjang kudimakta khunja miyamna amata oina leptuna thengnagani hari Atopa paamna Sugunu da Kuki militant sing na Nongmei amadi bomb kapsilakpa lepthri drone thagatuna Landapham Yengkhre mai ising phangdabagi miyam awaba mayuknari Kuki militant sing na Sugunu da bomb amadi Nongmei kapsilaktuna akan mamong na Landapham landarakpa ngasi ga thana numit mangani sure ngarang ihing nongyai matung pung amataba matamdagi hawna Kuki militant sing na akan mamong na Nongmei kapsilakre adubu mi aso apan yawbagi pawti leitri Khunja singdagi phangba pawgi matung inadi Kuki militant sing na Chuchampur district ki manungsana leiriba laloi phai dongyang singsang sariba makhoigi bunker singdagi amadi Kuki na khudum chankraba mitay khul napat hariba mafam asidagi Sugunu tamna akan mamong na bom amadi Nongmei kapsilakibani Nongmei kapsilakpada natana ngarang numidang drone thagalaktuna Sugunu gi makhaleka gi mafam singda nongthak ki saruk singda paisilakhi hari Kuki militant sing na Nongmei kapsilakpa duda Sugunu Torel mapal da leiba yumamada bom tasinduna amang ata toki mafam aduna ngak sienana ba leiba BSF amadi khunja volunteer singna Nongmei handuna kapki hari Kuki militant singna sniper Nongmei sizinaduna kapsilakpada natana double brass Nongmei maru sizinaduna kapsilakpadagi Sugunu bazar phawba yoksilaki masidana tana pompi bomb sizinaduna landaraki makoina afaba makhalgi bomb sing sizinai haibasi bomb pokhai khraba matungda phangba tokning singdagi khangba ngame haidi Kuki militant sing landa silakpadagi sauna amangada thokliba mafam sing asi Sugunu torel mapal Sugunu makha lekai na singba mafam da leiba yum singna ayam oiri mafam adura ngak sienana ba leiba BSF na Nongmei kaptaba yadaba matangda kapagum tawi tasengna Kuki militant sing lan thengnana ba thabak tokde masi karigino haibada mathak thongba singna makoida Nongmei kapagi order pi di haibasi BSF personnel singna phongdorakpadagi khangba ngamkhibani hari Khunja singna phongdorakpagi matung inadi haujik Sugunu da leiriba miyoi singna thaknaba ising phangdabagi yamna sauna awaba mayungnari Sugunu da leiriba khunja singna thaknaba ising piramnibasi Manipur Torel dagi ising singkhalaga sengdoklaba matungna miyamna phonganbani adubu lan kapnaba mafam oibana ising phangdabagi awaba si mayungnabani masida natana February gi taraga mangadagi hauna mai sang naina phangdabagi awaba su mayungnari ngarang ahingdi mai sungphang phangkidi khunja sing haujik masagi mayumda leiba ngamdabadagi safagadaba mafamda lanjenakre maduna itu isa kainaba haibadu oiri haujik lehoriba sinaha oiriba madi miyai chalaba nupi sing khakta ngai haure haidi khunja sing da phongdorakpagi matung inadi ngarang Sugunu da leiriba tungan lup sing Manipur police ki kangbuga khana nainabagi mifam ama ngarang pangthokre khana kiba aduda kari karamba thabak lokhotkani haibadi khangmangamde Sugunu kendra gi MLA ke Ranjit su ngasi numit nipani rongi mamangdagi Sugunu da laktuna praja singi awaba ana yengsinduna masamak lan thengnaba yoramkhe adubu ngarang Imphal hankhre atubu matamda amuk lakani haina phongdoklame haidi atopa pawmana coming operation sa thakre khulai kya forkhre ngase pung nipandagi taraga mathoi phawba Imphal East ki lamlai police station ki manungsana paurabi amadi laising gi akoiba mafam singna Imphal East district police ki kangbu CDO team amadi samaga marfuga mapan suba CRPF battalion gi kangbu na coming operation sa thakre hari police tagi phangwa paw gi matung inadi coming operation adu da mafam adu leiba yum samaga Yengkhre da sangduna miyoi sahung gi Yengkhre amamam to oina masa khangdopagi thabak sa thaki
अदुबो मिफा मिपुंदी यावखिदि मखा ताना मफम अदुगी अकोइबो मफमसिंगदा थीबो हुमगी थबक सथबदा मैगजीन गा कोनना कार्बाइन अमा 9mm पिस्तौल अमा मैगजीन अमा हैंड ग्रेनेड अनि फंगमखि हाइरिबा खुलाइसिंग असि लमलाई पुलिस स्टेशन दा खुसिनखरे हाइरि अतोप पावमना मितैसिंगना शेड्यूल ट्राइब्स ता चनबा यारोय हैना अनसमना गवर्नर दा मेमोरेंडम पिसिनखरे ऑल नागा स्टूडेंट्स एसोसिएशन अनसमना मितैसिंगना शेड्यूल ट्राइब्स ता चनबा यारोय हैना मणिपुर की गवर्नर अनुसिया उइकेदा मेमोरेंडम पिसिनखरे मेमोरेंडम असि ngarang गवर्नर सेनापति दा सतुना मफम अदुगी तोंगान तोंगान सिविल सोसाइटी ऑर्गेनाइजेशन सिंग माइरोय लुपसिंग अमदि नुपी लुपसिंग उनबगी खुदोंग चाबा लौदुना अनसमना पिसिनखिबनि गवर्नर गु उनखिबा दुदा अनसम की प्रेसिडेंट एम लुइकांग लुक्सोन अमदि अनसम की जनरल सेक्रेटरी अंगते सांग मारिंग अनि न खुयेक पीदुरा मेमोरेंडम अदु गवर्नर दा हकथेंगना पिसिनखि गवर्नर दा पिसिनखिबा मेमोरेंडम अदु पल्लिबदि शेड्यूल ट्राइब हाइबसि सोथराबा फुरुप कांगलुप अमाबु योखनाबा अमदि ngaklau पिनबा इंडियन कॉन्स्टिट्यूशन की सना कांगलोन अमनि मितै सिंग असिसु ट्राइबल अमा ओइना हौरकपगी वरी लेफम थुइ मखोइगी सिविलाइजेशन असिदि कुंथ्रागोम द एडी दगी हौरगा सही लिसिंग अनि हेनबगी पुवारी लैजब फुरुप अमनि असिगुम फुरुप अमना कुनगे मथोइ सुबा सही सा योरकलब मतम सिदा शेड्यूल ट्राइब सननब दबी तोरक पाइबसि मरम सादे मसि ट्राइबल सिंगे हक मतपनि मदुना मितै सिंग शेड्यूल ट्राइब चनबा सुया यारो हैबा वाफम सुयावरी मखा सथरक पुना पन्नम पाउ सिदिगी तोप पावबना सुगुनु द नोंगमै कापसिलक लेप्त्री कक्सिंग डिस्ट्रिक्ट की सुगुनु द था सिगी तरागा मरी दगी कुकी मिलिटेंट सिंगनब सिंगना सुचामपुर डिस्ट्रिक्ट की लाइरोय फायमदी दोंगयांग दगी लंदारखिबा दुगी मखाताना मणिपुर तुरेलगा नकनना लेबा नापत फावबा चांगसिलक्तुना मखाताना नोंगमै अमदि बॉम्ब कापसिलक लेप्त्री ngaraw numidang dasu dongyang rom dagi kuki militant ni singnaba singna kablakba bom singna sugunu makha amadi sugunu turel mapan da leiba yum kyara tasinduna pokhaiba dagi amanga ta kya thon khreadi aduma po aso apan misimina yawkhibadi leiti kuki militant ni singnaba singaduna bom yawna nomai kapsilakhi ba duda BSF singna su marakta खुद खरादी अदुम हनकी मखाताना कुकी मिलिटेंट सिंगनब सिंग अदुग स्टेट सिक्योरिटी फोर्स सिंग अमदी खुलंगाक सिंगगी मरक्ता खुद थोकनब लेप्त्री हाइदि अदो हौसकुइनदि म्याम पाउस मतंग सब सिंजरगे मस म्याम पुना नोबाप तेत गमिनसी